Maktada Manipuri Story Collection gi wari tabiriba listener pumnamakpo taramna okchari. Ngasi hamok mayamgi damakta anawa wari ama puduna lakjare. Wari asigi mamingna Mahu Pubi haina mingthonbi. Wari asi pathokcharakpa matamda asoiba aranba kaya yauraklaso mayamga punna semdokminabagi tanja adu lauzage. Hauzik tabirase writer Beina gi khutida Mahu Pubi. Ahingi matam ni langba pamjaba kayadi nungayba matam asikpada layba pukning wakhal inghalli adubu makhoygidi punsi manghalli chawkhatpagi mamini haigadawribra anawba ichilda yawrakliba amotpa chatnabi ado standard wangle khandawribra sadong yolaga sil pairiba makhoydo night bar ni western gi matau tamli Piklaba iramda Manipur asida Naha oiriba kaya laktuna langli sagoi sari Maraktuda yauri changkhon manupado Laysa mayamgina khoimu number 1 ni Makutta suruk masay ama managto wine chanaba amadi makal suraba machu gi mahi Tit ngaliba mayngaldugi marakta tan tharaga jagoi sari kaya amana Adubu kumhai adudi maadi yaude maikhodu sangna machinbaldagi kamthoklaga magi oiba sangsar amada leiri manaktagi mamanabadu nairi sitoroidro hairaglibadu karinu haina sophada nga tharaga leiramma nupado irinjana phamlaga yinglei sirinsni ulamlibado upliba amuba machugi kef aduna mamit mapaw phokhamkibana masakti ude yengagliba nupado Thaliba life to so angan manate mamli bani. Irang tawa nungay na ba thaliba haiduni. Sirins to the mun na yinglam laga makutto tanggalak to na tawroy haibagum sign pirei. Sign do hek pangbaga nupa amado sirins to pirei. Ado dengon tilo. Haibado magtawri. Singli ingan nga na uraba makutto muklaga thingzin kre sirins ado. Reaction ado na nupa do maphamduda. Sophado magtada long hipthakre. Nakandagi nupado makuttagi sinistu hipthakriba nupa adugi jacket pocket ta hapsilamaga mamangda leriba mahi yawba glass ama thangalaga thaksili. Adu hek loibaga makutta mahi chuduna thamliba churuk masaida amuk chimbalda thamlaga chingba howi. Matungda mamangda langliba mayamdudadi hanna phau yenglude. Adum na leiringe nupi ama changaglaga manakta git phamsalei ngasai de tumina sumleri se wadra enjoy khran sa tok se hagutlo engon de yalakano nukutto lotho nupa dugi mathabak ta chance lawtuna thamlakliba makuttubani hairaklibado sat lawtho ga goli bad boy but you are arrogant wadu hairam laga irang pubi meeting ama yenglam laga Hagutuna mayam marak to the chankre. Nupini haizabagi wani, thakchili, chasili. Churuk power sing laga nayi basari. Maduda nungari baduna amuktang popo mapokado. Mapong pare kanjaribra, makoina tauribado. Limzadama matawni, luzadabali chatni. Zagoi nungari nge ko laksali nupido. Satpai khali, tintada. Langli baduda yikra handok laga. Hello, yuhen ba? Yam langida nungari ni kaino as aina habadudi kuidrago soibe yaroi ahing sida nang leina da khalaga leiraba asu yam pamjor sida ai goiba phangoudradi audong lamboibe phibamdi aidi pamde numitu da soibe yaroi ko mai gi kodasino hoise ai tawrange yanaba purakani madom chadu ga paw phongna baloi Makura dusu madom chagi wapasana illine. Ay yapama do hek soidraba. Nangi siyardi yuhen mana chaung torokanida. Napida noglaga. Ay nabu nga si pauba nangi apama pidawa yawkraba. Aduna bu ay sunangonda hana haraklisini. Hoy sa thamu yare ay ngak enjoy tawkigiba. Nayaba si susida ngawri. Yuhen manui. Ang hawa faydubo overdose oira sizakini.
Ado asisikiba pamuhi aidi masak ipa phazakhe wari se agini mathong marom khangdaba lamja sara machadu gi wari pusalakano lamja sara haiba mama phau nusiba ngamdaba mabu lamja sara haidana kai haidino mama hat ke tawu masani nang na khangdaba kya am leini yare nang su phingman le thamoi kon torake ado leina do sobe ari ko ngai khonang bu nupim su khangnari da ai gi lang da thu ba nga ma sa khaidi ai ngak to oi ba ta bani kaino leina so ai lang da thu lo sida to pa nupi khangna ba kem darkar oi de nang su party ma phom khuding nupa sili du de Christina doglega taning de yu hen bas dogle phare thamage good night good night call hekka kibaga Christina party manung na changre Sazibu thani kusum lei kombiregi makhum tha leirang makhoini leiting sabatha ayuk angan maduda leina mangol da angang khra lairik takpiri manaw nupi class 4 khaktamak tamliwi adusu mayam gi marakti yauri ison sonna tanjadu da manakta thamliba phone da ringking lei screen da chongthokliba maming du da mathante hekta haineroda momon noglei mani ningoloibi magi nungsiba thawai oiba mahaktuni nungtigi routine ni ayukta call torok haibase pungsing pawba eksoidabani nupa ma na sayamna nungsijabani luna tawsabani makeup amata sohinda cheksina sena jabani thamoyani gi nungsibadi akhangba kaya na kalaknabani sonabani haini kaya amana ani se yam chane yamna chunei ani mak phase limi Isorma na so onthok na hainas khosem lami hainabani call do mamon nok na paikhatli nungsibi khaithum laba khonjel duga hello agang lairik tai bo tha amadi fazile eda ayukta nang na agang lairik ta ko over fangdaba leina no I aina lairik ta pase hi manungai bra miss machana thawak to bo khuding aina nungsi daba nungai daba pamjadaba ngauzadaba kalaktaba mate yaude is ayuksida monrang sanaganu ka monrang nati asengmani ainang mi sam tawe ingtham thagi lechil na pum amma numittaga noye thongalda aina leplaga nang na mangol da ngang larik takpa yingbagi khunungai du debako nang na khangpote lechil maraktu da ingbaga khangde nang urade ingkhra kanda da walking ni haizilaga ne nangna suklab khraba lamsida lakcharaga na thodi leitana hat ithau leitaba kaina iran sangjaba lakpani yadagi sor angoba thoklasu noi thongal da bulepladine ingbaga khangdeda sikhaksu natte lechil uba nongsabi ubada nang hekta miss tawi adudi kegi nangna ngausaba saktam oibagi lechil marakta sanaba yam pamni dudi nangde angang chadawna aduga nongsabi thobo matamda aboki hotel hekta koraklaga singju bara pisabagi nongsabi su nangoin ure aidi nangi dudi singju bara chaningbai mali is thibong law mukta haleba leina handakti makol thokna nokthore adu ngai ko ai exam ku hidreba hekloibo thorani phasana tawramo ado nang school chaliba natro chatle lingzil na bagi amamuk tilipe therapy hogiro haibro haurani phasana layo sidaidi aina thabuk tawradine nangaina thamdanida aduga amu ai oza waining lei maramdi wadu hairaga khazik amuk noklaga makha tai nang sumis macha oibanina ibani punna school ga kamina bado pamba karan ngangda ado thamose kuimale hoi angang lairik tak thoko thamiko ani du kol ka kibaga leina angang sing du don silei thoiba nang iba loiraba miss loire kadai missing angang sing du na tawriba do yingbiraga mayumda tawnaba homework mathang piraga loisinba horakle maduna leina gi mateng khazik amu oiribani school supuri aduga ayuktana angang tuition tawri
Numidang wairamna maboki hotel na mating tawi. Nungaibagi saruk thongdrabini. Hotnabadana masarukni. Masung mamanabisingumna tawzaba phangde. Tawriba mayamdadagi khazik lakpa income duna cancer patient oiriba manau pibu layinglibani. Amadi yungpuri. Makhura ama manomcha ama lei haiduna so nungshini yingsinbiba natte. Ot neiba chay ngangba khaktani. Adu wana ngamdaba hotnaribado mana thabiba natte. Ason mi maboktu khaktani lainaba nungsini yingsiliba. Adubu so labini karidi tawba ngamni. Leplib haibadu mangai pangaldi yawdrabani. Angangsing mayumda hankre lingzel macheda onsilaga hairi. Chiche, ay ngasi school chatkatra. Nangbu ngamgadrane. Ngammida, ay nadre. Blood cancer haibase karino kaya mugluba lainano khangsaba natte angang oiriba mahakti. Masana anaba amadi loinari haiba khangi. Pikta pikliba wakal tajba angang di nattabanina. Adugi hina di ma khanglude. Machina su nauriba magi manaududa khanganingamde. Leukemia naribi manaubo parakini haibagi asada. Awaba khang magi angamba level do honari. Selgi awat padi asuki matikni. Chemotherapy haurase haibadusu sel leitabana ngamda leiri. Mabok ason bisu chipet naribani. Maraksida amuk ahal leina haiduni mabokina. Mayam sigi marakta manom jama khuragi suhulli. Nadre haiba manau pigi waduda leina nogle. Nang school da wani nong nini lerga chatsiko. Lingzel, tabra nangbo. Imundagi basumati na kaurakpani. Ngang dana thor ima panda. Loi drobotishan dubo thabak yamini ay ngaside. Leina inomja kay haige. Nangon na nate. Hay Lingzel, chalo aboki manaktagi ne tan sakra lawrso. Ay nabung pari sanagi manak chatoribani. Chalo na thundulum dana leira no. Ison soliba angang duda adok nungsi haitana chaybiri. Leina na oina khumlei taba ngamdraduna. Ay lawrage nomja. Chalo. Nang nakakatbandana ne pakhot amata haiba yadrabani. Naribani sadana. Pile haisini ne. Sel wabane. Inomja. Lingzel gi kemo kapagido sel khrawali. Kakakam tatanabiyo. Pufam leiragadi lising 10 mukta. Ay school gi salary phangmadagi khra tungsila singkatnaba tawgi. Basumati ngahak tumin leibaga hairi. Hangnarakige. Ay na haido hantawro salo. Ay thabak sa thokladabani ne. Wa makha taramde imung sangkre leina su manaw nupibu imung da leirammo hairamlaga maboki hotel da thokre. Hotel da thorak badana Christina lakbaga mapat chanaraga ani do thingnei. Hema nang kai chalorino. Christina na nangi nakla ini kaino. Aigi tanu sibisa udaba kuiraba. Haina momono na changsilaga leina gi khudang da konsili. Kadai da thukle ino ayuksida. Aboki manaktane inom chagi saga tanga loge tawni. Ado kai lege ba. Kaino lakpa yadra. Aigi sirin marup am yawbuda. Ado fangi ba. Ado lawbala on hairi. Ado gi horen nangon abda chatminarse haigena laini. Lupa kya taba marup no. Yamdada lising yang kai khaktani. Tek yaksin bani. Adudi ay nangonde oy lawrage. Aduga sisinarage. Hoy ba adugi sumatang jari ba. Adu iban imta chatminawsi ba. Christie ay school chat pali pati harui kamay tawni. Paisa kaya ano nang haisa. Lising 10 mukni. Hidak laybaga yam changida. Ay matayam sari. Sigum bawa sa ingon dati nong share tawdinin na. Ay sanangi marup na tabro. School dagi college dagi atong taminaraga. Asok nang naloinaraga ay ngon na mitop na kemta hairui ba. Leina Christie giwa da nuglay. Ay giwa ba se. Mingon da haidok pa ikay sayda. Ngam na ba tawrisini. Nangon da sa hairisidi. Christina nga wakar kalli. Aduga makatari. Ay nangido mating pangi. Ay niya na basimgi ba. Ado ay tanda chat pa do talli ba. Nang school dagi hore low bala agi. Niminawaram chat usi ba. Kuyuroy hai ba. Leina itan talli. As Christie ay
Haiba phok loidri ngamnaba ngangsili. Yare ko kuiri haibane nangbo nangi adu ada tawranu se. Luna tinarakpini nungsina sudoinarei. Kuina sangna marup oiraklabani. Amana amagi mateng su adumak tawni. Matam pumbada thabak ama chatpada haunana chatminnabani anise. Aduna Laina wa kanna sungang mangamdre. Phaniyamde haise. Adubu Christina na ngapnaba griri hekta tai. Yadribok takpaduda Laina su hoi haidoragli. Anidong ha wari tawramlaga Christina di chatkre. Marup ki paisa lauruse hairaga Laina bu namdana dress hongalle. Amadu karino khanna. Kaigino ba nangna I dress sui lona hairisibo. Christina na birthday maphamamda haipete yoksiluse ba. Imana ba luna tinaba amnigini. Laktradi saurani ba. Aise tongda talli. As nang sidiko thabak ama hairaga amhekta tawra dawni. Saudi saunile adubu namdana ngamnaba ngangdana Laina bu dress to hongalle. Comfortable oizadi Laina ni setlibado. Yingbada ottabadi natti mana hinazadabani. Christina di short dress ni setlibado high heels amasu tongli. Samdusu sauktak curly tawri. Maida mitta kesiliba mayam. Chimal sangliba ayakwa machugi lipstick. Tawriba mayam da ubada Laina sukla hangai. Christie nang sa kaida no. Nang na setlisa sort ay mali. Kaysa tawro he siday hit mangakta ni layram doise. Nang horen mayam mamagdana natom tatongan tado niyo. Ay na sort am setlo haire sida tatkayade. Chaman kaya nang sa ibema. Ado chamlaso nang sa atong pazayda. May mita tayo siniksin baso kaya tawba nati. Hekta pazayba nang di. Nahan kaya stylish oy ba dress sort tangawran ba pakhang mayam do. Ngasida nang ondaloy na ngawak siya so kang pote. Layda na, nupasing so ngawak ba yabang ngawra so. Ko na mayum daling na natamning binupido di. Kung hekta yung laga yung lay mapambani. Wakoy daw na magi thokpa ngang laga layba do. Laina tanang da dun hairi. Wathi ngang ano ba? Nangi sa ingon doy da ngang lira. Marup kise law ba hairaga. As nang tawri sa kaino ba? Ay hinadre. Ay lehorage. Kaino he yodora kansida. Kaysa tawri ba kuidok sinati la omi. Namda na makudang bayraga manung da pusilagli. Kaya lang lamde manung do. Midi kazak layrammi. Magi onsinaraga wari tawri. Nupasu nupiso makutta fashion gumda glass ta machugi mahi yauraba amamam pairaga lipli. Christina ga Laina ga de tonga na family. Tawriba dress du ichik chilabaso Laina diam hainadre. Christina na thamamuko ai manabado kawrakeba sisumagi gipni thanamge. Wadu hayam laga chatre Laina akoibado haifit yinglaga magi phone do puthok laga kari no pakchang na changlaga yingli. Masu khangde yenglibado tofam khangdabagi yengliba haiduni. Ngak leiraga Christina laktuna mafam amada mu chatse haiduna purakle. Special room amagumna mafam da tawi. Guest am changadaba mafam oide. Leiram yuhen baso nokmi. Chango famse. Ahom du ikoi na famte. Laina do kari nungi laklubano haido yore. Yuhen ba hek famtabaga Laina da yenglaga hairi. Laina haibani ko. Hoi, aigina yuhen ba. Oh, inaw pinay hay kariyo inano. Yamna khang hairak paduda Laina fat yinglay. Ngak paduda chingni krani khanna Christina na singdui. Aina haibani, marup to imana basina tawbani, maana pidoy ni selse. Ngasay na wa ama, hazak na wa amani. Birthday changlam laga marup ki sel laurudoy ni haidana purak laga. Hazak na nupadudagi laudoy ni amu hairak paduda. Laina yam na ngang ninglabani, adubo ma khangzile. Yuhin ba Laina da yenglaga hairi. Ay mateng tawsage, kayo ay nangamdabano. Blood cancer ne. O wari sa makha taragumsi, nungay tre. Christie, kay jaminaramo ay manong dahil changlugi. Hoy. Yuhin ba watre Laina hay nataban humang kangli. Christie, hala si ba? Karaturo, nang mumarap kasi lauro ni hayday. Aduga sidagya mulaw ni hays na kay. Laina, yari adung pamo. Laina sora masang nondok lagay isuksui. Mayam sauningle nga si Christina gi matawse. Chalase, natraga nang lagi sulehor ay halage.
Hoi ke dora ge chatlane ado acha process charo adu ga halase coffee se thakseloba nang school halak pai swaramni walan ngangda handakti leina ising glass ama oina tap pai khalaga thakre khaludabani mamangda thamliba mahi mayamdada gyan mangnaba pangthanaba hidak haklamgani haibade leina sukan khalude ising nak chang manung yokrabada second khragi matungdagi makok ngaurakle mami to blur chalakle Christie nason pikna amuktang solamlaga leina sofa da haitharakle minung sileita lukmai di yon ba posakumna mamal piduna yon thopikre sel achoba bandal do khara duda mitkhak ngau banatana masapum balumkre apa saduna na jairi ngangle adobo mabuk manungdadi nungsidabagi mairi ni henmanduna phattabata ohen ningkibani loire mathangi ayuktani hotel amadagi leisabi pakhang phari haina question sandokre athiba wahina namna sandoktuna sinthongkre phaza phamu kari leibage izat lekha tare mingchat sumangle pumnamak loire haide adubu leina gi punsi loire ma ngawre mapi tana kaplaga angawbi gyam tuminle haigadawa wa ngangadawa wa karinu khangdre phibamduda magi maran sakarinu hangli mathanda tumina mathamoida hanjin lang mamarakta manom jagi khonjela mana haikibu wahida tahawi mayek singna okta bidine isani hainingde lamsat naidebi madi maga lamsat madaba nupa sigi manakta lekhiba pami nupa ma su chenba yaroi hazama khudaksida ngasi magluhong thokani wadu tabada leina ungduna lerambado haizere niktik lawraba khonjelna inomja ai matu ngamloi ai landi inomja ai ngamloi ai gi michet pom namak baglasu ai yumda tum leizake hai ikai khangdabi mona sengaw lakpi namda sizakrone to ko chaine he nupi nang nani sasa sin thaksilaga ngawduna nang nupan haga punba phogyan ta da banatro laikai mamang de imung sigi olaga nang boi khoni yum sida thamgani khanro lam sanang gi ne nang gi thokpa leizako leina hi kappe namja ai landi namja ai kemta khangde Christine ma kai chatre mana ne mana pumna mak thoan mane mi ma cha du da muk tai nari bani ne masi yam ngami ne mase asok ngam ngani haibadi khande ne wadu hairaga mamai du da muk thazin biki phoba su phanyam phobire leina mana fana ngamloi hayaroi hairasu namna na hongle lamlan ba sakhang da ba misak tu da lamlan bani mahak lamlan bini aiso punsigi khongloi amabo lamlan ba maga semlabra laina khallabra aruba khongthang se lebriba khongpam se isana yada lepkhrabani waduna talak laba punsini wakini khangi ningoloi bi magi punsi